Punamapu BIDYALAXMI Taram Nokchari Hojik Pau Sandokna Pizari Imphal West District Agriculture Office da ngasi ayuk pung 12 makhairom tarakpa adwaida har laugani haiduna ahing hogatuna har loba laklaga supnagi mioi yang janiga yankhai khaktada har pigani harakpadagi khoisaunarba miyamna irang haukre Hiram asiga mari leinana All Manipur Progressive Farmer Association ki President Thoiba Konthauzamna haikibada laumi yokhat sidi chinda lauba changdraba yadraba harbona fanghandaba ahingdagi mafam sida lektuna harbora ama launaba mioi kayana chakchadaba makai ngairaga supnagi harbek chaniga yankhai khakta pigani haibasi yaba ngamloi lakliba laumi khudingmakta harbek amamam khakta oirabasu pidaba yaroi Agriculture Minister District Agriculture Office da khudingmakta harpinaba sel hangle haina lauthokpadagi ngasi asi Imphal West ki office da miyamna har loba laknaki adubu supnagi bek chaniga yankhai khakta pigani hairaki EO circle da har yalhanduna manak nakpada leiba miyamna register tawraga har pihalu haina progressive farmer na fongdokiba leikre adubu MLA minister na har yanbada michang mikai nai na har yangadaba Mapung fana harian bak ngamloi dapat leirabadi yanbiganu. Agriculture Minister na urea har mamal hena yon ba yaroi haikrabasu subsidy rate tagi hena yoliba asi yabra hainasu hangki. June ki tang kun mapan amadi kontragi lonaba ahing nongyaida None district ki manung chanba makwang khulgi tupul railway station manakta thokiba chingning khaibagi thaudokta mioi kayagi thawai yaudraba hakchang fangkraba matung makwang khulgi khunja manga yauna mioi 13 gi hakchang fangdana lerakhiba adu ngasi mioi anigi asiba hakchang fangba ngamkre masiga tharaga ngasi fawbada thaudok aduda laikhidraba migi masing punna yankhai nithoi sure amasung mioi mapandi thiba khangdana leiri Indian Army, Assam Rifles, Territory Army, SDRF, Amadi NDRF na makatana thiba humbagi thabak leptana chathari. Jiribam District ki Lakhipur da laiba Interstate Bus Terminus asi pali balengak asigi Chief Minister N. Biren gi pungning chingsinjari haina Peace and Development Association Jiribam Padagi Secretary Y. Asokumar Singh na ngasi paumi singaw unaba amada fongdokre. Makhakna makhata na haikibada Englishing ani tarada Jiribam na district fangdringai mamangdagi Lakhipur haiba khul asida ekar 8.87 gi area ama interstate bus terminus sagani haidana lamsing asi laukre mathon ahongi building su sabire adubu ngasi fawbada thabak tong athok pirakri loinana building gi fibam su fasilakre maram asina palibalenga asigi CM and Biren na miyang changbina ba fongdorakli Paumi Singa Unaba Aduda Peace and Development Association Jiribamgi President S. Jasop Singh, Vice President C. H. Rajendra, Vice President T. H. Mangi Singh, Assistant Secretary S. Lalmani Amadi, Atay Maru Oiba Padagi Thongni Singsu Saruk Yaki. Aduna koina yamna hajening badi koi sar honorable CM ikai punarba no ngochri bire namasi Thuna miyang changbiduna kadai sothariba kadai horga leiriba se Lakhipur gi mafam jaga ISBT gi lam laksalaga thabak season nandana leiriba asi lomui su lowudre aduga building je pura malba tekpa kai film joksale adu office ti salaidana leiriba transport ki office hangutri basi asi matanga paisa ona honorable CM ina mo chiri brena atubada miyang changbina akogi Peace and Development Association Jiribam akoi anung mayamna Health Ministry gi data gi matung inna India da hokiba pungkun mari asida nauna COVID-19 positive oiba mioi lak tara taruk chatruka hufutara nipan thengnakre lak tara listing tara mari chatruka kunmapan na laina asidagi fagatki amadi mioi kun taruk na laikhidre masiga tharaga haujik fawbada laichat asina maram oiraga laikhidaba migi masing punna lak mangaga listing kun manga samri yankhai mari oikibaga loinana hojik India da COVID na naduna leiba migi masing na lak amaga listing kuntra chatre tara humdoi oiri positivity rate na chada 4.22 oiki amasong fagatpagi chang na chada 98.50 oiki
Fancier Higher Secondary School Thobal Wangmatabagi Chahi Asigi Oina Pangthokiba Achoba Exam Singda Mai Paklaklaba Amadi Hendok Thoidokna Mahiroi Singbu Kudol Tamduna Pukning Thogatpagi Thauram Ama Ngasi School Asigi Campus Ta Pangthokre Thauram Aduda Advanced Speciality Hospital of Research Institute Ki Managing Director Dr. Ibomsa Thoktom Fancier Higher Secondary School Gi Principal Okam Ibo Halbi NEDF I Babuparagi Regional Head Prioberta Gurumayum Amadi Siroi Financial Consultancy Private Limited Ki Managing Director Puyam Surchana Athoiba Mitunglen Singh Oina Saruk Yaki Thauramgi Mapung Oiba Saruk Ama Oina Athoiba Mitunglen Singh na Handak Pangthokiba Class 12 Exam da School Asigi Mingchat Purakraba Mahiroi Singh Class 11 gi topper sing amadi school asigi NEET G lising ani kunithoi aspirant sing da khodol sing piduna pukning thagot khi hauki bajungi tang kunmari dagi hauduna singjamai 360 Facebook page asina sinduna wangkhai AC gi MLA Thangjam Arun Kumar na lamthaduna Manipur gi school college sing the awareness program amadi ujara sing thabagi thabak chathaduna lakli campaign asigi makha chatharakpada saruk ama oina ngarang Lakhipur subdivision gi manung channa leiba ningthem khulgi yumthong chaniga kunda mateng pangkraba matung friendly environment various few jiribangi khusam naraduna jiribam district ki divong khunau da leiba electricity department da ujara thajabani haina cycle thoduna chatliba environmentalist manikanta matumna fongdokhi Mahakna Makataruduna Jiribam da Leriba Friendly Environment Warriors Organization Asi Jiribam Kakta Natana Kobuda Forward Laklaga Ujara Thariba Organization Amani Masi Forward Fiuna Ujara Listing Amagi Matakta Thakiba Asida Chatre Yankhaigi Matakta Hinghanba Ngamkre Masigi Damak Few Jiribambu Manikanta Mutumna Thagatpa Fongdoki Ngasigi Ujara Thabagi Thauram Asida Jiribam Division MSPDCL gi Deputy General Manager NG Kiran Kumar Singh amadi few gi member Singh nasu saruk yaki Chennai da pangthokadaba nifu mari suba fight chess Olympiad lising ani kuni thoi gi maira okpagi thauram ama Manipur Chess Development Association na sinduna ngarang Kangla da pangthokre thauram aduga mari leinana Kumbi AC gi MLA Sanasam Prem Chandra Singh hai khibada iramdam asigi ireicha singgi hotnaba kanba ninghanaba leitaba asina tonga tongan ba lamdam singgi changdam nabada saruk yaduna lakpada आयोजन किया जा रहा है Thank you so much. Next we'll have a very beautiful cultural item. Now later the musician. Tungan ba sanaroi kaya mana lamdam masibu sakta ni adu gamay na asisu yam lam ngai da singi marakta tik limesha singa hana magi marup singa sanaram budo ngasidi akhoi grandmaster masamangna sanabasi da tungan top topa hana phangamdaba ma phangamgani ai khalli aduna nungsira paisa singa mati sport asibo mapung phanaba sinbada sauba dai ke lobiriba idamdam Manipur sigi mamal yamlaba leadership amadi nungsiraba aitoi sing toiraba marup loi sing khuding mangma akhoi matam khuding makta Manipur hek haibada tabada maming se palakpada adubak nungaiba adui mataida tongan tongan ba country kayana tongan ba state kayana masing kut tek pada yauriba adugum bala ono problem damni lamdam masida laina riba aikoi kuding mangna Bina makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting dabiduna mapung faba channel ama ohenbiyu hena mai pak channel ama oina bagi damak Pony TV ki contact number 9362511104 da
contact tobiro. Makada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari. Poni TV na makhal mathel gi thoram sing sandoktuda miyamgi seba tawjari. Masida hena mai pak na bagi damak Poni TV ki YouTube channel amadi Facebook page ta like amadi subscribe tawbiro. Loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu. Hena mai pakpa channel nama oinabagi dama Poni TV ki contact number 9362511104 da contact tawbiro. Makada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari. Poni TV na makhal mathel gi thoram sing sandoktuda miyamgi seba tawjari. Masida hena mai pak na bagi damak Poni TV ki YouTube channel amadi Facebook page ta like amadi subscribe tawbiro. Loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu. Hena mai pakpa channel nama oinabagi dama Poni TV ki contact number 9362511104 da contact tawbiro. Makada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari. Poni TV na makhal mathel gi thoram sing sandoktuda miyamgi seba tawjari. Masida hena mai pak na bagi damak Poni TV ki YouTube channel amadi Facebook page ta like amadi subscribe tawbiro. Loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu. Hena mai pakpa channel nama oinabagi dama Poni TV ki contact number 9362511104 da contact tawbiro. Makada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari. Poni TV na makhal mathel gi thoram sing sandoktuda miyamgi seba tawjari. Masida hena mai pak na bagi damak Poni TV ki YouTube channel amadi Facebook page ta like amadi subscribe tawbiro. Loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu. Hena mai pakpa channel nama oinabagi dama Poni TV ki contact number 9362511104 da contact tawbiro. Makada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawrangna ngaijari. Matungda taramna okjari. Laumi sinmi apun baluk lausalna anau balengak labasu system di ahong balaite kum amagi amuktang law uraga chahi chupa chana mahotnariba asida politician singna laumi sinmi singbu ot naire chief minister gi war on drug tangkhai hena mai pakke hairabadi laumi singda soil health card line pibiu haina ngasi lausagi publicity secretary P Premchandrana thadrok bachero amada fongdorokli Department of Agriculture na haukiba July 9 da laumi singna Mathau taba urea loba yaragani lengak na lepa mamaldagi hena yonba amadi fangdabagi wafam leiragasu district agriculture office singda wakatpiu haina tholakkiba order adu laumi singi kholau tabi dabagini haina lausalna lawi department singna laumi singi kholau lautringaida thabak paikhatpiu
ꯆꯦꯔꯣꯜ ꯑꯗꯨꯗ ꯂꯧꯃꯤꯁꯤꯡꯒꯤ ꯑꯙꯥꯔ ꯑꯃꯗꯤ ꯄꯇꯥꯅ ꯆꯤꯡꯕ ꯐꯣꯇꯣ ꯀꯣꯄꯤ ꯂꯧꯁꯤꯜꯂꯤꯕ ꯑꯁꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯕꯦꯁꯤꯁꯇ ꯄꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯅꯁꯨ ꯌꯨꯔꯤꯌꯥ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯂꯣꯏꯁꯤꯟꯕꯤꯒꯅꯨ amadi Manipur leingaknasu once for all haiba scheme haudoppiduna chahi chuppa urea mafam amadi matam chana phanghanbinaba kanglon sembiu haina cherol asida palli matam kharagi mamangda lawmi singna har phangdabagi awaba mayoknaduna lakiba adu ngasidi lengakna pikiba yathangi matung inna khangabok AC gi manung channa leiba lamnong diamond club na konba polling station number 35/8 ki ward number 3 da leiriba lawmi sing amadi worker sing da har phangan khre maru oina law mapu sing gi mari leinaba patta da yufam oiraga yanthokli bahar asibu phanghan biri ba kendra asigi MLA Suraj Kumar Okrambu lawmi sing na thagat pa phongdorok paga loinana makhatana wat hauri bahar sing pi rak kinigani haiba achepa thajaba lawmi sing da thamlakhi Andaman and Nicobar gi MP Kuldeep Rai Sarmaga UCM gi President na luchingba team amaga ngasi unakre Home Minister Amit Sahana ing lising ani kunmathoi gi October 13 ta lauthokkiba Mount Manipur asi haujik leiriba fibam asidagi international gi thakta semgat sagatnaba amadi Manipur amasung Andaman and Nicobar gi mari Jason Nabagi Pandamda Yufam Oidaga Unakibani Hairi MP Kuldeep Rai Sarmana Fongdorapada Ayibachi Oina Center Amadi MP Masamakta Thabiraknaba Amadi Mahakna Angamba Mating Tawinaba Loinana Mahaki MP gi Local Area Development Fund Dagi Kaithoktuna listing Amaga Chanipan Marifutara Mapan 1891 Anglo Manipur War gi ningtam lan mi singi damakta semgat sagatnaba yariba makhai honagani haina thajaba pirakhi Ideal Youth Association IYA Kakching Wairina Ima Hospital Kakching Kaichel ga khusamnaduna nongmagi oiba lemna ana layeng bagi kem ama ngasi Kakching Wairi Kongoi Community Hall da pangthokre Child Specialist Doctor ama Medicine Doctor ani yauna chachakiba lemna ana layeng bagi kem aduda mioi chani gani furomna lemna ana layeng khibaga loinana hidak langthak singsu lemna fanganki Ideal Youth Association gi Secretary Ravi Chandrana aying asa honglakpa asina maram oiraga ana ayek yaunarapa asida Kakching Kaichel da leiba Ima Hospital da doctor nurse amadi staff sing thabiraktuna ana layeng ba khakta natana hidak langthak kaya lemna fanghanbagi damak Ideal Youth Association IYA Kakching gi maikaidagi Ima Hospital gi team bu thagatfa fongdokhi aduga yam he nuaijaba muna ngasigi free health camp asila akhoi angang gi child specialist doctor ma lengbirakpa aduga medicine gi doctor ani amasu yauduna ngasi asi ahal sing su yamna fadana layeng digi hoji hoji si moide layong sing si pulap khaminaraga aduga makhoida ngaram sing sigi hidak medicine asi su lemna ngasigi yam sauna Ima Hospital na biri masigi damak su Ima Hospital do hainga litana thagat to IRE Group of Institution Wangjingda tha ama chupna chatharakpa remedial camp ngasi loisinbagi thauram pangthokre camp aduda fangkiba loksing gyan sing sizinaduna ngasi loisinbagi thauram aduda program kaya su maheroi singna utki thauram aduga mari leinana institution asigi principal Dr. Rajiv Kumar Narengbamna haikibada miyangi apama matung inna second phase da class 1 dagi 3 fawbagi maheroi yankhai lawgani loinana second phase ki damak lakliba tang 18 fawbada anongba yawningba class 4 dagi 9 fawbada tamliba maheroi singna school da laktuna akupa maro khanbinaba fongdorakli Manipur gi hanagi Deputy Education Minister oirambata natana ningtam lanmi amasu oiramba aisnilamani gi chamaga tara suba mapok kumot ningsing palan ngasi moirang INA holda aisnilamani Foundation na sinduna pangthokre tharom aduda moirangi MLA ji hai santina Bharat na ningkha tamba fangliba asi moirangda ningtam lanmi lekhidraba nilamani amadi koireng koindraba
amasung makoina mama lebaki kathokuna hotnaramdrabadi oithoklamdabasu yai loinana ice nilamanina masagi yumfambu INA gi headquarter oina pithoktuna mateng pangkiba haibasi achouba angakpa dan amani mahakna makha taraduna ngang khalekai da leriba sanabong asisu miyamna tanaraga laikhidraba ahal ibungogi mingda thamnaba angamba thakta hotnagani haiki tharom adugi saruk ama oina kosemna loba exam da lengaki mahailoisang amadi lanai mahailoisang dagi makok tarakpa mahairoi ani khangatlaga manapi duna pukning thawatki loinana netaji gi mitam yekpada makok mathang tarakraba sing amadi cobra queen jojo raskumari da manapi duna pukning thawatki ngasigi thauramduda hanagi MLA M Prithviraj retired chief engineer IFCD ke Ibotomba amadi atay miyoy kaya so saruk yaki 1944 da maphamsida ikilansi daradari India sini da maphamdu je ayo pajudina maya ka diga koye ka pomdrodi ayene ya sini kalau pada minta orang mau foto ada maya ka macu ikilansi kira sikhalan dari pada minta mau yoro kunda sini nelo di sini koye maya ka pomdrodi ni ay maya ka ini sudah mulai pada minta mesti panggul di sini Khosamnaduna Imphal West District ki manung channa leiba Faubak Chow awang leikaida ngasigi ayuk pung 11 taba matamda mafam aduda khundami nariba maitei pangal ichin inaw sing amasung khunlona badat leiriba maitei ahal laman sing yauna achamba thauram amaga loinana bakar idul adha gi thauram ama pangthokre NIPCO gi president oinam Premjit social activist Irembang Tomba hanagi pradhan amadi social worker Jainula Bodin Nonglei amasung social worker Soirokhaivam Hemo Maiteina maru oiba mitunglen sing oina tharam aududa saruk yaki thauram aduda NIPCO gi maikaidagi ngamjaba maitei ahal sing amadi maitei pangal gi ahal sing da khodol pot tamduna ikai khumnaba utki amadi nungsi chanana leiminaduna apunma Manipur gi saktam kaihandana ngakminnabagi phirepsu lawminnasi haina NIPCO gi Assistant Secretary IPR Biseswar Kaisamna Thadrokpa Chero Aduna Palli Lions Club International District 322 di Gimakada Lairiba Lions Club of Thawbalgi Chahi gi oiba mifam amadi lakliba chahi listing ani kunithoi kunhumdoi gi nauna thawpugada basting khanbagi mifam ama ngasi Lions Club International District 322 di gi District Governor Lion Dr. W. Kopi Mohan Singh PMJF na saruyaduna Thawbal Police Station da nangnana lairiba Khetri Sanglet Lion Service Center da pakthokre thauram aduda Lions Club International District 322 di Vice District Governor Lion Jihaz Keso Singh MJF Region 4 gi Region Chairperson M Lokendro Zone 3 gi Zone Chairperson and Munal Maitei amadi Lions Club Thawbal gi President Mutum Nabachandrana athoiba mithunglen sing oina saruk yaki Thauramgi saruk ama oina Lions Club International District 322 digi District Governor Lion Dr. W. Kopi Mohan Singh PMJF na club asigi nauna khalaba board members singa sakhang nabaga loinana tawgadaba thabak thongdang sing khanghanki amadi hena faba club ama ohenna ba appeal tawki Tapasya Singjamai Wangma Pebia Pandit Leikaina Ministry of Culture Government of India gi Senthang Makada Ariba Palagi Mel Taranithoi amasung Nata Sankritan gi Mel Taranithoi gi matangda tha ama chupna chathagadaba workshop kam production gi thauram ama ngasi haudokre Kaksing District ki Kakching Wairi Senapati Leikaida leiba Nichainanda Mandopta pangthokhiba workshop kam production hongdokpagi thauramda Gurumayum Dharmadas Sarma Deputy Director Department of Art and Culture Government of Manipur na athoiba mithunglen punggi oja saugai jam tembana thauram mapu amasung Khon Pangba Sebok Pala Ningthauzam Surchan amadi Sri Sri Govindaji Astakal Thaugal Lup Pubana Akhanaba Mithunglen oina saruk yaki
Thauram aduda Department of Art and Culture gi Deputy Director Gurumayum Dharmadas na pangthokibada Haujiki matamda luhong kay hongba kayada natta sankritana asina hena mapung oina sizinari aduna ariba pala asina Govindaji gi istakal gi thaugalon Govindaji gi mandopta pangthokpa Thauram Singh amadi akhanana sinba Thauram Singh da khaknatana ukhidre asiguma matam asida ariba palagi mel tarani thoi asi yamna Tangsil lakbana haurak liba nahasingda tapasyana sinbiduna tha ama chupna takpi tambigadawriba asi afaba khongthang amani haina mahakna fongdokhi Prajapita Brahma Kumaris Asurya Vishwa Vidyalaya Ifalgi Kontrasuba Foundation Day gi Thauram ngasi Faidingada leiba Vidyalaya gi Iswar gi sanglenda pangthokre Thauram aduda Chief Minister and Biren gi loinabi nongthombam hiyainu Women's Welfare Association gi Vice President W Bormani Haingang Mandal Mahila Morcha gi General Secretary Priyo Sakhi amadi Brahma Kumari Manipur gi in charge Rajogini Brahma Kumari Nilima Susaryaki Chief Guest ki warol piraduna Chief Minister and Biren gi loinabi nongthombam hiyainuna imung ama samas ama fahanbada nupi singge achowa thodang lei haina fongdokhi Mahakna makata na haikibada Brahma Kumari na sinduna pangthokkiba Thauram asi yamna maru oi anoba maleng gi fira puribi nupi sing haina nainaba amadi pauzal ama piba sisu yamna kanaba amani amadi pukning wakhal santi oina leihanbada Brahma Kumari Singh na lauriba thodang asisu thagatningai ni haiki Manipur Chess Association gi makada Imphal West District ki manung chana leiba patsoi AC na konba sagolbam Tera sapam leirakta leiba Juvenile Club na sinduna chatliba tha asigi tang ahumdagi hauduna chatharakiba Khuraijam Ramnarayan Sastri Memorial Trust State Level Open Chess Tournament ngasi loisinkhre loisinbagi thauram aduda patsoi AC gi MLA Sakpam Kunjakesor Keba Singh Juvenile Club ki President Khuraijam Mohan Singh Sapam Leirak Gram Panchayat ki Pradhan Athokpam Bishwarjit Singh Trust ki President Khuraijam Banikanta Singh Manipur University gi School of Science ki Dean A.K. Mahnihar Singh Directorate of Census Operation gi Retired Joint Director R.K. Chaurajit Singh amadi MCA gi Secretary Sukam Dana Chandra Singh na mathang sitna athoiba mithungnen oina saruk yakhi Sanaroi punna humfutara 69 na saruk yakiba tournament aduda makok mathang takraba Singh di first position da Yambem Danaber Singh second position da Raskumar Vogen third position da Khumukcham Sanjoy fourth position da Ningombam Herojit fifth position da Laubuk Tongbam Langgopal Sarma sixth position da Furit Sabam Rajen seventh position da Thingbaizam Sunachan eighth position da Sinam Lawrence 9 position da Naurem Pari 10 position da Oinam Ningthem 11 position da Elangbam Jason amadi 12 position da Khangembam Premchandrani Aroibada maru eba pau amakahanna Imphal West District Agriculture Office da Haryan bagi matang da chayena bathokpadagi miyamna irang haukre Nauna miyoy anigi asi bahagsang pangkibagan loinana mapangpulda jingni kaibagi thaudokta laikhidaba apunba masing yangkai nithoi sukre Lathipurda lairiba interstate bus terminus asi paliba lengakna minyang sangbinaba fongdokre Amadi India da hokiba pung punmari asida nauna COVID-19 positive oiba mioi lising tara taruk ka chatruk ka futara nipan thengnakre mioi kun taruk na laikhidre Pori TV ki pawmeng tabiriba mayapamna mapo amka hana khrom jari